ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯗꯨꯝꯒꯤ ꯁꯨꯃꯥꯡꯗꯅꯤ ꯄꯨꯈꯝ ꯀꯣꯔꯐꯨ ꯁꯤꯡꯒꯩꯕꯥꯛ ꯁꯥꯏ ꯁꯥꯏꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ꯫ ꯈꯣꯏꯗꯨꯝꯁꯨ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯐꯥꯜ ꯑꯃ ꯊꯥꯔꯒ ꯈꯗꯥꯡꯗ ꯃꯈꯨꯠ ꯌꯦꯠꯇꯨ ꯁꯧꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯪꯒꯨ ꯑꯃ ꯈꯣꯏꯗꯨꯝꯒꯤ ꯌꯨꯝꯖꯥꯎꯂꯣꯝꯗ ꯃꯉꯛꯁꯤꯡꯗꯨ ꯋꯥꯏꯅꯨꯗꯧꯅ ꯊꯥꯡꯒꯠꯇꯅ ꯌꯦꯡꯅꯔꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯁꯨꯃꯥꯡꯗ ꯄꯨꯝꯁꯥꯏ ꯁꯥꯏꯔꯒ ꯇꯥꯔꯤꯕ ꯄꯣꯠꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯤꯕꯁꯤꯅ? ꯍꯩ ꯅꯣꯏꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅ ꯍꯩ? ꯊꯣꯡꯒꯥꯜꯗ ꯃꯤ ꯉꯥꯏꯅꯔꯦꯅ ꯅꯣꯏꯕꯨ? ꯀꯣꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯀꯧꯕꯤꯂꯥ ꯃꯊꯛꯁꯤꯗ ꯃꯐꯤꯒ ꯌꯥꯎꯗꯈꯩ ꯌꯣꯡꯗꯧꯅ ꯅꯞꯄꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯅ? ꯍꯩ ꯕꯣꯀꯨꯜꯒꯤ ꯃꯁꯨ ꯁꯩꯔꯣꯡ ꯃꯔꯨ ꯃꯥꯟꯕ ꯅꯪꯁꯨ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤꯗꯨꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯛꯎ꯫ ꯈꯣꯏꯗꯨꯝꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯤꯉꯩ ꯈꯣꯏꯗꯨꯝꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯊꯥꯔꯣꯒꯤ ꯏꯃꯨꯡꯗꯒꯤ ꯁꯅꯥꯕꯨꯜ ꯑꯃ ꯌꯨꯡꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯒꯤ ꯃꯌꯥꯏꯗ ꯌꯨꯡꯂꯤꯕ ꯎꯈꯣꯡ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯌꯩꯁꯤꯟꯈꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯈꯣꯏꯗꯨꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤꯉꯩ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃ ꯊꯥꯔꯤꯛ ꯊꯥꯒꯤ ꯏꯃꯨꯡꯗꯒꯤ ꯀꯣꯔꯐꯨ ꯑꯃꯃꯨꯛ ꯃꯥꯡꯒꯣꯜꯂꯣꯝꯗ ꯌꯨꯡꯅ ꯊꯔꯣ ꯑꯣꯜꯂꯒ ꯄꯥꯏꯊꯣꯔꯛꯏ꯫ ꯊꯥꯔꯤꯛ ꯊꯥꯒꯤ ꯀꯣꯔꯐꯨꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯃꯌꯥꯏꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯒ ꯃꯥꯡꯒꯣꯜ ꯃꯌꯥꯏꯗ ꯎꯔꯨ ꯎꯪꯂꯒ ꯇꯥꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯧ ꯑꯅꯤ ꯀꯣꯜꯂꯪꯅꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯜꯂꯪꯅꯕ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯀꯨꯝꯍꯩ ꯑꯃꯨꯛ ꯍꯧꯔꯛꯄꯗꯨꯗ ꯊꯣꯡꯒꯥꯜꯗ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯁꯤꯡꯗꯨ ꯋꯥ ꯑꯃꯨꯛ ꯂꯥꯎꯅꯩ, ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯩ꯫ ꯈꯣꯏꯗꯨꯝꯅ ꯃꯧ ꯌꯥꯏꯃ ꯊꯥꯔꯤꯛꯇ ꯏꯍꯦ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯊꯣꯝꯗꯠꯅꯕ ꯌꯥꯕ ꯀꯣꯟ ꯊꯤꯔꯤꯕꯖꯥꯠꯅꯤꯗꯅ꯫ ꯃꯧ ꯑꯍꯜ ꯅꯃꯥꯒꯤ ꯑꯣꯟꯕꯣꯏ ꯀꯥꯇꯤ ꯁꯣꯛꯂꯨ ꯂꯥꯎꯅꯨꯀꯣ꯫ ꯅꯣꯏ ꯑꯅꯤꯗꯒꯤ ꯆꯥꯡ ꯀꯔꯤꯁꯨ ꯇꯥꯕ ꯅꯃꯥ ꯅꯠꯇꯦ꯫ ꯑꯎ ꯑꯎꯕ ꯍꯥꯏꯗꯠꯂꯒꯦꯗ ꯂꯩꯔꯕ ꯃꯤꯗꯥꯅꯤ꯫ ꯊꯥꯔꯣꯒꯤ ꯏꯃꯨꯡꯗꯅ ꯑꯃꯨꯛ ꯊꯥꯔꯣꯅ ꯍꯟꯗꯛꯇꯤ ꯌꯩꯔꯒꯦ ꯁꯤꯅꯤ ꯑꯩꯅ ꯂꯨꯝꯂꯤꯕꯁꯦ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒꯅꯦ ꯆꯨꯄꯥ ꯑꯗꯨꯗ ꯀꯣꯔꯐꯨꯁꯤꯅ ꯐꯩꯉꯩꯗ ꯊꯣꯝꯃꯒꯦ ꯁꯤꯅꯤ ꯑꯩꯅ ꯂꯨꯝꯃꯤꯕꯁꯦ꯫ ꯃꯧ ꯌꯥꯏꯃ ꯊꯥꯔꯤꯛꯀꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯊꯥꯔꯤꯛꯇꯨ ꯄꯤꯊ꯭ꯔꯥꯏꯒꯤ ꯂꯨꯝ ꯂꯥꯎꯕ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯌꯥꯏꯗꯨ ꯂꯦꯞꯂꯒ ꯊꯣꯡꯖꯤꯜꯁꯤꯗ ꯂꯨꯝꯃꯒ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯦꯞꯅ ꯍꯦꯛꯇ ꯀꯜꯂꯒꯦ ꯁꯤꯅꯤ ꯁꯅꯥꯕꯨꯜꯁꯤꯅ꯫ ꯉꯝꯖꯔꯒꯗꯤ ꯈꯨꯅꯨꯡꯁꯤꯅ ꯃꯅꯪꯒꯜꯗꯨꯁꯨ ꯁꯨꯗꯠꯀꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯃꯣꯏ ꯇꯌꯦ ꯂꯥꯛꯑꯒꯅ ꯋꯥꯟꯊꯁꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯏꯆꯦꯅ ꯑꯩꯒꯤ ꯀꯣꯛꯇ ꯀꯣꯔꯐꯨꯅ ꯊꯣꯝꯃꯦꯅ ꯍꯥꯏꯖꯟꯅꯔ ꯂꯣꯏꯔꯦ꯫ ꯊꯥꯔꯣꯗꯨ ꯊꯣꯡ ꯃꯅꯥꯛꯇ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯂꯤꯊꯣꯛꯄꯒ ꯊꯥꯔꯤꯛꯀꯤ ꯁꯅꯥꯕꯨꯜꯗꯨ ꯊꯥꯔꯣ ꯇꯝꯅ ꯑꯃꯨꯛ ꯄꯥꯏꯔꯛꯏ꯫ ꯊꯥꯔꯣꯅ ꯊꯥꯔꯤꯛꯀꯤ ꯁꯅꯥꯕꯨꯜꯗꯨ ꯃꯥꯒꯤ ꯀꯣꯔꯐꯨꯅ ꯂꯥꯝꯃꯒ ꯊꯣꯝꯗꯠꯂꯤ꯫ ꯑꯗꯨꯒ ꯊꯥꯔꯣꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯣꯔꯐꯨꯗꯨ ꯊꯥꯔꯤꯛꯇ ꯆꯦꯞꯅ ꯂꯪꯈꯤ꯫ ꯊꯥꯔꯤꯛꯇꯨ ꯃꯥꯒꯤ ꯊꯣꯡꯗꯨ ꯁꯠ ꯂꯥꯎꯅ ꯂꯣꯠꯁꯤꯜꯂꯤ꯫ ꯊꯥꯔꯣꯒꯤ ꯀꯣꯔꯐꯨꯗꯨ ꯊꯣꯡꯕꯥꯗ ꯌꯩꯁꯤꯜꯂꯤ꯫ ꯊꯥꯔꯤꯛꯅ ꯊꯣꯡꯗꯨ ꯁꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄꯒ ꯊꯥꯔꯣꯗꯨ ꯊꯥꯔꯤꯛꯀꯤ ꯊꯣꯡ ꯃꯌꯥꯗ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯣꯅ ꯊꯥꯔꯤꯛꯀꯤ ꯃꯁꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯏ꯫ ꯍꯦꯛ ꯅꯈꯨꯠꯇꯣ ꯊꯣꯡꯗꯒ ꯌꯥꯟꯕꯤ ꯇꯧꯒꯅꯨ꯫ ꯌꯥꯟꯒꯅꯨꯅꯦ ꯅꯈꯨꯠꯇꯣ꯫ ꯃꯁꯤ ꯈꯨꯅꯨꯡꯁꯤꯅ ꯃꯃꯥꯏꯁꯤꯗ ꯍꯦꯛ ꯊꯥꯔꯤꯛꯇꯨ ꯊꯣꯡꯗ ꯌꯥꯜꯂꯤꯕ ꯃꯈꯨꯠꯇꯨ ꯁꯠ ꯂꯥꯎꯅ ꯊꯥꯗꯣꯛꯏ꯫ ꯊꯥꯔꯣꯒ ꯊꯥꯔꯤꯛ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯁꯤꯠꯂꯒ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯄꯨꯂꯞ ꯅꯟꯁꯤꯟꯅꯔꯒ ꯇꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯊꯤꯟꯗꯠꯅꯔꯛꯏ꯫ ꯈꯣꯏꯗꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯄꯨꯡꯊꯣꯜ ꯑꯃꯗꯤ ꯀꯧꯕꯤꯂꯥꯗ ꯇꯣꯡꯂꯤꯕ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤ ꯑꯃꯗꯤ ꯁꯩꯔꯣꯡ ꯃꯁꯥ ꯃꯥꯟꯕ ꯃꯐꯤ ꯌꯥꯎꯗꯕ ꯃꯐꯤ ꯊꯣꯡꯗꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨ ꯎꯗꯨ ꯀꯟꯅ ꯅꯣꯝꯂꯒ ꯃꯣꯏ ꯃꯁꯦꯜꯁꯨ ꯀꯟꯅ ꯂꯥꯎꯁꯤꯟꯅꯔꯤ꯫ ꯈꯣꯏꯗꯨꯝꯁꯨ ꯎꯗ ꯅꯞꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯅꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡ, ꯃꯧ ꯑꯅꯤꯅ ꯃꯥꯡꯒꯣꯜꯗ ꯊꯤꯟꯗꯠꯅꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯈꯣꯏꯗꯨꯝꯅ ꯉꯝꯊꯣꯛꯅꯖꯔꯁꯅꯨ, ꯌꯦꯟ ꯐꯥꯎꯕ ꯉꯝꯊꯣꯛꯅꯍꯜꯂꯒ ꯐꯔꯤꯕꯗꯨꯅꯤ꯫ ꯏꯍꯦ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯃꯁꯝꯁꯤ ꯐꯣꯏꯗꯠꯅꯈ꯭ꯔꯦꯅꯦ꯫ ꯍꯩ ꯐꯛꯂꯥꯡꯗ ꯀꯥꯇꯤ ꯊꯦꯡꯒꯨꯅꯨꯀꯣ꯫ ꯕꯥꯖꯤꯒ ꯑꯌꯦꯛꯄ ꯃꯃꯤ ꯑꯃꯈꯛ ꯊꯦꯠꯂꯒ ꯊꯝꯂꯤꯕꯗꯣ ꯇꯥꯔꯒ ꯑꯃꯨꯛ ꯀꯥꯏꯒꯅꯤ꯫ ꯅꯣꯏꯅ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯛꯂꯒ ꯁꯦꯝꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯍꯩ ꯍꯥꯏꯔꯦ ꯃꯅꯤꯡꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗꯒꯤ ꯋꯥ ꯈꯔ ꯌꯥꯜꯂꯒ ꯄꯩꯌꯥ ꯁꯤꯔꯒ ꯌꯣꯜꯂꯒ ꯁꯦꯜ ꯈꯔ ꯇꯥꯟꯖꯔꯝꯕꯗꯨꯁꯨ ꯋꯥ ꯍꯧꯕ ꯃꯇꯦꯛꯇꯨꯁꯨ ꯅꯨꯄꯥ ꯑꯍꯜꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯌꯥꯜꯂꯒ ꯌꯦꯡꯒꯣꯜ ꯄꯣꯂꯥꯡ ꯈꯔ ꯇꯦꯛ ꯇꯦꯛ ꯆꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯂꯨꯄꯥ ꯃꯈꯥꯏ ꯐꯪꯖꯔꯝꯕꯗꯨꯁꯨ ꯃꯗꯨꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯃꯣꯔꯣꯛ ꯃꯔꯨ ꯐꯥꯎꯕ ꯄꯛꯇ꯭ꯔꯦꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ꯫ ꯍꯣꯏꯗ ꯃꯣꯔꯣꯛ ꯃꯔꯨꯕꯨ ꯄꯛꯇꯕꯅꯁꯨ ꯐꯩꯗ꯫ ꯃꯣꯔꯣꯛ ꯃꯔꯨꯗꯤ ꯑꯃꯣꯠꯄ ꯆꯥꯝꯕ ꯁꯦꯡꯗꯕ ꯃꯤꯅ ꯄꯛꯀꯗꯧꯅꯤ꯫ ꯏꯍꯦ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯤꯅꯦꯍꯦ ꯃꯁꯦ ꯃꯣꯏ ꯑꯅꯤꯁꯤꯗꯤ꯫
ꯀꯣꯔꯐꯨ ꯁꯅꯥꯕꯨꯜꯁꯤꯡꯁꯤ ꯑꯃꯨꯛ ꯄꯥꯏꯈꯠꯅꯈ꯭ꯔꯦꯅꯦ ꯍꯩ ꯅꯣꯏ ꯑꯅꯤ ꯀꯣꯟꯁꯤꯡꯗꯣ ꯊꯣꯝꯗꯠꯅꯗ꯭ꯔꯤꯉꯩ ꯅꯁꯝꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯨꯁꯤꯟꯈꯣ ꯌꯦꯡꯕꯗ ꯃꯤ ꯑꯝꯇ ꯃꯥꯟꯗ꯭ꯔꯦ ꯊꯣꯡꯒꯥꯜꯗ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯏ ꯑꯅꯤ ꯎꯕꯗ ꯀꯤꯗꯅ ꯁꯤꯗ ꯀꯞꯄ ꯌꯥꯎꯅꯔꯦꯅꯦ ꯅꯨꯃꯤꯗꯥꯡꯅꯤ ꯈꯣꯏꯗꯨꯝꯒꯤ ꯅꯨꯄꯤ ꯉꯧꯕꯤꯗꯨ ꯃꯧꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯣꯔꯗꯨ ꯐꯤ ꯀꯥꯝꯂꯤ ꯃꯁꯝꯗꯣ ꯍꯥꯏꯔꯒ ꯂꯩꯕꯥꯛꯇꯨꯗ ꯄꯣꯞ ꯄꯣꯞ ꯀꯟꯊꯠꯂꯨ ꯌꯥꯗ꯭ꯔꯣ ꯅꯄꯥꯗꯤ ꯀꯔꯤ ꯍꯥꯏ ꯃꯧꯌꯥꯏꯃꯅ ꯕꯥꯖꯤꯗꯤ ꯑꯩꯈꯣꯏꯗ ꯊꯦꯡꯕꯁꯨ ꯌꯥꯗꯅ ꯀꯃꯥꯏꯅ ꯈꯥꯝꯗꯣꯛꯄ ꯌꯥꯗꯣꯏꯅꯣ ꯏꯃꯥ ꯑꯁ ꯀꯣꯀꯥꯁꯦ ꯆꯤꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯎ ꯃꯀꯨ ꯐꯛꯄ ꯉꯝꯕ ꯃꯈꯨꯠꯇꯨꯅꯅꯦ ꯁꯝꯐꯣꯏꯔꯛꯄꯁꯦ ꯑꯌꯥ ꯏꯃꯥ ꯏꯃꯥꯅ ꯂꯩꯔꯤꯕ ꯉꯥꯁꯦ ꯆꯥꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯆꯤꯝꯕꯥꯜꯁꯦ ꯂꯣꯏꯅ ꯇꯠꯂꯦ ꯉꯁꯥꯏ ꯏꯆꯦꯅ ꯈꯨꯎꯅ ꯑꯩꯒꯤ ꯈꯗꯥꯡꯗ ꯄꯤꯈꯠꯂꯛꯄꯒꯤꯅꯦ ꯑꯁ ꯆꯤꯂꯩꯒꯁꯦ ꯂꯣꯏꯅ ꯆꯤꯛꯊꯈ꯭ꯔꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯏꯔꯣꯟꯕꯤꯔꯒꯦ ꯃꯣꯔꯣꯛ ꯁꯥꯔꯞꯅ ꯇꯧꯕꯤꯔꯒꯦ ꯀꯔꯤꯅꯣ ꯏꯃꯥ ꯆꯤꯂꯦ ꯂꯣꯏꯅ ꯄꯨꯛꯊꯣꯛꯂꯦ ꯇꯠꯂꯦꯅ ꯍꯥꯏꯔꯒ ꯏꯔꯣꯟꯕꯤꯔꯒꯦ ꯁꯤꯕꯨ ꯃꯣꯔꯣꯛ ꯁꯥꯅ ꯕꯦꯝꯃ ꯅꯔꯦꯜ ꯑꯗꯨ ꯈꯥꯔꯒ ꯏꯔꯣꯝꯕꯗꯣ ꯃꯣꯔꯣꯛ ꯁꯥꯕ ꯁꯥꯎ ꯀꯔꯤꯅꯣ ꯏꯃꯥ ꯑꯗꯨꯗꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯃꯣꯔꯣꯛ ꯁꯥꯍꯟꯒꯦ ꯈꯜꯂꯤ ꯃꯣꯔꯣꯛ ꯆꯥꯕꯁꯤ ꯃꯁꯤꯡ ꯐꯠꯇꯕꯅꯤ ꯑꯗꯨꯅ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯎ ꯊꯥꯏꯔꯦꯛꯇꯨ ꯁꯥꯎꯔꯞꯅ ꯃꯧ ꯑꯍꯜꯗ ꯇꯥꯅꯕ ꯊꯣꯡꯖꯤꯜ ꯂꯦꯞꯂꯒ ꯆꯥꯒꯦ ꯄꯦꯟꯅ ꯆꯥꯒꯦ ꯆꯥꯊꯣꯛꯀꯦ ꯍꯥꯏꯁꯤꯅꯤ ꯆꯥꯊꯣꯛꯄꯤꯒꯦ ꯉꯥ ꯊꯣꯡꯕꯁꯤ ꯆꯥꯒꯦ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯊꯣꯛꯄꯤꯒꯦ ꯊꯥꯔꯤꯛꯅ ꯂꯥꯎꯔꯤꯉꯩ ꯍꯧꯗꯣꯡ ꯑꯃ ꯉꯥ ꯃꯅꯝ ꯁꯨꯁꯨꯠ ꯅꯝꯂꯒ ꯊꯥꯔꯤꯛꯀꯤ ꯃꯈꯣꯡꯗ ꯒ꯭ꯔꯣ ꯒ꯭ꯔꯣ ꯉꯪꯂꯒ ꯈꯣꯡꯂꯤ ꯆꯠꯂꯍꯦ ꯈꯣꯡꯄꯥꯛꯁꯤꯅ ꯍꯩꯖꯤꯟꯅ ꯀꯥꯎꯁꯤꯜꯂꯛꯇꯅꯅꯦ ꯁꯤꯠꯂꯒ ꯄꯥꯏꯁꯤꯟꯈꯤꯅꯤ ꯍꯧꯗꯣꯡꯒ ꯁꯣꯝꯗ ꯃꯧ ꯑꯍꯜꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯗꯣꯡ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯜ ꯂꯦꯞꯂꯒ ꯆꯥꯒꯦ ꯑꯩꯁꯨ ꯆꯥꯒꯦ ꯉꯥ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯁꯥꯅ ꯊꯣꯡꯂꯒ ꯆꯥꯒꯦ ꯈꯣꯏꯗꯨꯝꯗꯨ ꯊꯔꯣꯗ ꯌꯦꯡꯂꯒ 이베마 그다이ꯗꯒꯤ ꯉꯥꯅꯣꯅꯦ ꯅꯪꯅ ꯊꯣꯡꯂꯒ ꯆꯥꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯃꯥꯅ ꯉꯥꯒ ꯄꯤꯔꯛꯄ꯭ꯔꯅꯦ ꯍꯥ ꯊꯔꯣꯗꯨ ꯈꯣꯏꯗꯨꯝꯅ ꯁꯠ ꯂꯥꯎꯅ ꯌꯦꯡꯊꯣꯔꯛꯏ ꯈꯣꯏꯗꯨꯝꯅ ꯍꯩ ꯑꯗꯨꯃꯥꯏꯅ ꯌꯦꯡꯊꯣꯔꯛꯀꯅꯨ ꯅꯃꯥꯏ ꯅꯃꯤꯠꯀꯤ ꯐꯤꯕꯝꯗꯨꯒ ꯅꯁꯝ ꯑꯐꯥꯕꯗꯨꯒ ꯀꯤꯒꯦ ꯇꯧꯏ ꯑꯩ ꯀꯔꯤꯅꯣ ꯕꯥꯖꯤ ꯊꯣꯡꯗ꯭ꯔꯕꯁꯨ ꯆꯥꯏ ꯍꯥꯏꯕ ꯇꯥꯕꯅꯤ ꯉꯧꯒꯦꯗꯍꯦ ꯑꯆꯥꯊꯥꯎꯗ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯉꯧꯊꯒꯦ ꯈꯣꯏꯗꯨꯝꯗꯨ ꯃꯇꯤꯜ ꯍꯥꯏꯐꯦꯠ ꯌꯣꯠꯂꯒ ꯍꯩ ꯅꯪꯒꯤꯗꯨ ꯑꯩ ꯇꯤꯟ ꯌꯣꯠꯂꯤꯅꯦ ꯊꯣꯡꯒꯦ ꯍꯥꯏꯔꯗꯤ ꯇꯁꯦꯡꯅ ꯊꯣꯡꯉꯣꯗꯅ ꯍꯥ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯗꯣ ꯑꯃꯨꯛ ꯆꯪꯉꯛꯇꯅ ꯑꯩꯈꯣꯏꯅꯤ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦꯅꯦ ꯃꯁꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯩꯗ ꯀꯣꯟ ꯊꯥꯡꯒꯠꯂꯒꯅꯦ ꯁꯥꯍꯜꯂꯒ ꯏꯁꯤꯡ ꯄꯪꯍꯩꯗ ꯍꯩꯔꯒ ꯂꯣꯏꯔꯦ ꯍꯩ ꯅꯃꯥꯅ ꯊꯣꯡ ꯍꯥꯡꯉꯣꯅ ꯀꯧꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤꯗꯨꯗꯤ ꯍꯥ ꯃꯁꯤ ꯇꯥꯁꯤꯟꯅꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯇꯥꯁꯤꯟꯅꯗ꯭ꯔꯁꯨ ꯏꯟꯁꯥꯡ ꯃꯅꯝꯗꯤ ꯅꯝꯗꯕ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯕꯥꯖꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯒꯅ ꯕꯥꯖꯤꯅ ꯉꯥ ꯌꯥꯝ ꯆꯥꯅꯤꯡꯂꯕꯗꯤ ꯏꯃꯥꯗꯒꯤ ꯂꯧꯕꯤꯔꯨꯔꯣ ꯍꯩ ꯅꯃꯥꯒꯩꯒ ꯑꯃꯨꯛ ꯐꯨꯅꯍꯟꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯃꯥꯒꯤ ꯈꯨꯊꯥ ꯑꯃ ꯂꯩꯔꯤ ꯉꯥꯛꯄꯒ ꯅꯪꯍꯧꯗꯕ ꯑꯃ ꯃꯄꯥꯡꯒꯜꯗꯤ ꯀꯜꯂꯕꯅꯤꯅꯅꯦ ꯎ ꯌꯥꯟꯕ ꯅꯨꯄꯤꯅꯤꯅ ꯃꯈꯨꯠꯇꯤ ꯎꯔꯨꯒꯨꯝꯕꯅꯤ ꯀꯩꯅꯣ ꯕꯥꯖꯤ ꯏꯃꯥꯁꯤꯕꯨ ꯎ ꯌꯥꯟꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯅꯃꯥꯅ ꯎ ꯌꯥꯜꯂꯒ ꯌꯨꯝ ꯁꯥꯔꯒ ꯂꯩꯕꯥꯛ ꯊꯤꯠꯂꯒ ꯐꯛꯂꯥꯡꯋꯥꯏ ꯇꯩꯔꯒꯅꯤꯅꯦ ꯑꯩ ꯊꯥꯒꯠꯂꯤꯕꯁꯦ ꯑꯩꯕꯨꯗꯤ ꯏꯌꯥꯎ ꯌꯥꯎꯔꯛꯇꯦ ꯑꯗꯨꯒꯤꯅꯤ ꯅꯄꯨꯔꯣꯏꯕ ꯕꯤꯃꯣꯜꯁꯨ ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯆꯠꯄꯗꯒꯤꯅꯤ ꯕꯤꯃꯣꯜꯅ ꯌꯨꯝ ꯁꯥꯕ ꯍꯩꯈ꯭ꯔꯤꯕꯗꯣ ꯂꯥꯡꯐꯩꯗ ꯌꯨꯝ ꯁꯥꯕ ꯆꯠꯂꯤꯕꯁꯦ ꯁꯣꯝꯅ ꯊꯣꯡꯒꯥꯜꯗ ꯊꯥꯔꯤꯛꯀꯤ ꯅꯨꯄꯥ ꯏꯕꯣꯝꯕꯤꯗꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯌꯥꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯌꯦꯡ ꯃꯇꯩ ꯃꯊꯔꯣꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯏꯕꯣꯝꯕꯤꯗꯨ ꯃꯇꯣꯝꯇ ꯃꯅꯥꯇꯣꯟꯗꯨ ꯁꯨꯁꯨꯠ ꯅꯝꯂꯒ ꯉꯥ ꯊꯣꯡꯕ ꯃꯅꯝꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯩꯠ ꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯒꯤꯅꯤ ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯉꯥ ꯂꯩꯔꯛꯄ ꯃꯥꯜꯂꯤ ꯏꯇꯨ ꯍꯤꯡꯆꯥꯕꯤꯅ ꯉꯁꯥꯏ ꯏꯃꯥꯗ ꯉꯥ ꯍꯤꯡꯆꯥꯕꯤ ꯑꯝꯇ ꯂꯩꯔꯣꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯥꯔꯝꯗꯥꯏꯗ ꯍꯤꯡꯆꯥꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯃꯥꯅ ꯂꯥꯎꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯉꯥꯁꯦ 이따이마가 바지가다 삐루키게 ꯑꯩ ꯂꯥꯛꯏ ꯍꯥꯏꯕ ꯃꯈꯣꯏꯒ ꯇꯥꯍꯟ ꯌꯥꯄꯣꯟꯇꯦ ꯇꯨꯃꯤꯟꯅ ꯆꯪꯗ꯭ꯔꯗꯤ ꯏꯕꯣꯝꯕꯤꯗꯨ ꯃꯇꯩ ꯃꯊꯔꯣꯒꯤ ꯊꯣꯡꯖꯨꯗ ꯂꯦꯞꯄꯒ ꯕꯥꯖꯤ 이따이ꯃꯧ ꯑꯩꯅꯦ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ 이mun다 타로나 이봄비라 mapanda kawrisibu bazi oiramtai thongna hangso nama hingsabiga nanaw nupi hingsabiga na uraga numidang sida soidana khanaraglani
ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯥꯁꯤꯡꯅꯦꯅ ꯇꯧꯔꯤꯕꯁꯦ ꯍꯣꯃꯣ ꯉꯥꯛꯇ ꯉꯥꯏꯔꯤꯗ ꯑꯩꯉꯣꯟꯗꯒꯤ ꯁꯤꯡꯅ ꯊꯔꯣꯗꯨ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯣꯏ ꯏꯇꯩꯃ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯁꯦ ꯉꯥꯁꯦ ꯏꯇꯩꯃꯒ ꯕꯖꯤꯒ ꯊꯣꯡꯉ ꯆꯥꯖꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥ ꯊꯣꯡꯕ ꯅꯝꯃꯤ ꯌꯥꯔꯅꯤ ꯊꯔꯣꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯧꯀꯣ ꯅꯌꯥꯝꯕꯒꯨꯝꯅ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯏꯇꯩꯃ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯕꯨꯛ ꯑꯗꯨꯝ ꯐꯗꯣꯏꯅꯤ ꯍꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯔ ꯃꯇꯨꯡ ꯐꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯁꯤꯔ ꯃꯇꯨꯡ ꯕꯨꯠ ꯀꯣꯜꯂꯒ ꯇꯝꯅꯕꯤꯒ ꯇꯧꯔꯛꯀꯅꯨꯀꯣ ꯏꯇꯩꯃ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯗꯤ ꯁꯤꯔ ꯃꯇꯨꯡ ꯈꯪꯒꯗꯧꯅꯤ ꯏꯇꯩꯃ ꯑꯩ ꯆꯪꯉꯦꯀꯣ ꯍꯣꯏ ꯆꯪꯉꯨ ꯏꯕꯣꯝꯕꯤꯗꯨ ꯃꯥꯒꯤ ꯌꯨꯝ ꯆꯪꯈꯤꯕꯒ ꯊꯔꯣꯗꯨ ꯊꯣꯡꯖꯤꯜ ꯂꯦꯞꯄꯒ ꯉꯥ ꯁꯤꯡꯒꯤ ꯊꯣꯡꯒꯦ ꯀꯣꯟꯅ ꯁꯥꯕꯗ ꯏꯁꯤꯡꯒ ꯍꯩꯔꯣꯏ ꯉꯥ ꯑꯣꯏꯅ ꯊꯣꯡꯒꯦ ꯂꯥꯡꯐꯩꯗꯅꯤ ꯊꯔꯣꯒꯤ ꯅꯨꯄꯥꯗꯨ ꯌꯨꯝ ꯀꯟꯅ ꯁꯥꯔꯤ ꯑꯗꯨꯒ ꯊꯕꯛ ꯄꯤꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯊꯔꯣꯒꯤ ꯅꯨꯄꯥ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯌꯨꯝ ꯂꯧꯕ ꯁꯅꯥꯖꯥꯎꯕꯅ ꯑꯋꯣꯏꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯄꯥꯈꯪꯂꯅꯦ ꯕꯤꯃꯣꯜꯅ ꯇꯥꯗ ꯄꯥꯈꯪ ꯅꯠꯇ꯭ꯔꯒꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯐꯝꯁꯤꯗ ꯉꯥꯎꯗꯨꯅ ꯐꯩꯗ ꯂꯩꯔꯤꯕꯁꯦ ꯂꯩꯈꯤꯗ꯭ꯔꯣ ꯑꯗꯣ ꯕꯤꯃꯣꯜ ꯅꯪꯁꯦ ꯃꯤꯠꯄꯥꯜꯗꯤ ꯐꯖꯅ ꯁꯨꯞꯄꯦꯕꯣ ꯍꯦꯔ ꯇꯥꯗ ꯁꯤꯗꯤ ꯃꯤꯠꯅ ꯅꯣꯛꯄꯒꯤꯅꯤ ꯕꯤꯃꯣꯜꯗꯨ ꯁꯅꯥꯖꯥꯎꯕꯗ ꯃꯃꯤꯠꯇꯨ ꯁꯨꯞꯆꯤꯜꯂꯒ ꯍꯥꯏꯐꯦꯠꯀ ꯅꯣꯛꯁꯤꯜꯂꯤ ꯁꯅꯥꯖꯥꯎꯕꯅ ꯍꯣꯏꯗ ꯆꯍꯤ 50ꯕꯨꯗꯤ ꯁꯨꯔꯣꯡꯈꯤꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯅꯪꯁꯤ ꯌꯦꯡꯕꯗ ꯐꯔꯦ ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯐꯕꯅꯤꯀꯣ ꯅꯪꯅ ꯀꯣꯏꯔꯤꯕꯗꯣ ꯑꯅꯤꯔꯛꯄꯨꯗꯤ ꯆꯦꯜꯂꯨꯔꯕꯅꯤ ꯑꯗꯣ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯁꯦꯜ ꯂꯧꯒꯗꯕꯗꯣ ꯄꯤꯔꯛꯇꯕꯒꯤ ꯑꯋꯥꯠꯄ ꯎꯂꯧꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯕꯤꯃꯣꯜꯗꯨ ꯅꯣꯛꯐꯦꯠꯀ ꯑꯃꯨꯛ ꯇꯧꯖꯔꯤ ꯀꯥꯏꯗꯦꯗ ꯇꯥꯗ ꯑꯅꯤꯔꯛ ꯆꯦꯟꯒꯦꯔꯥ ꯑꯍꯨꯝꯂꯛ ꯆꯦꯟꯒꯦꯔꯥ ꯃꯤ ꯐꯔꯒ ꯂꯣꯏꯔꯦ ꯊꯃꯣꯏ ꯁꯦꯡꯂꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯑꯅꯤꯔꯛ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯊꯥ ꯑꯃꯃꯨꯛ ꯃꯥꯡꯂꯨꯔꯕꯅꯤ ꯃꯥꯒ ꯃꯥꯡꯃꯤꯟꯅꯔꯨꯕ ꯅꯨꯄꯥꯗꯣ ꯃꯗꯨꯗꯒꯤ ꯏꯖꯠ ꯃꯃꯜ ꯍꯥꯟꯅ ꯂꯧꯔꯛꯄ ꯁꯦꯜꯗꯨꯅꯤ ꯉꯁꯤ ꯑꯩꯅ ꯌꯨꯝꯁꯦ ꯂꯧꯔꯒ ꯅꯪꯉꯣꯟꯗ ꯁꯥꯍꯜꯂꯤꯕꯁꯤꯅꯤ ꯍꯣꯏ ꯇꯥꯗ ꯑꯅꯤꯔꯛ ꯆꯦꯟꯒꯦꯔꯥ ꯅꯨꯄꯥꯗꯨꯒ ꯆꯍꯤ ꯑꯃ ꯃꯥꯡꯂꯨꯒꯦꯔꯥ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯕꯨꯛ ꯐꯔꯒ ꯂꯣꯏꯔꯦ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯀꯌꯥꯔꯛꯅꯣ ꯍꯜꯂꯛꯀꯦꯁꯨ ꯍꯦꯛꯇ ꯍꯜꯂꯛꯆꯁꯅꯨ ꯃꯣꯏ ꯑꯅꯤꯗꯨ ꯁꯥꯔꯤꯕ ꯌꯨꯝꯗꯨꯗ ꯈꯨꯗꯨꯝ ꯏꯊꯤꯟ ꯊꯤꯟꯗꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯤ ꯅꯣꯡꯃꯩ ꯕꯣꯝꯕꯤꯗꯨ ꯃꯃꯥ ꯉꯧꯕꯤꯒ ꯊꯔꯤꯛꯀꯤ ꯃꯄꯥꯝꯗ ꯊꯔꯤꯛ ꯂꯧꯕ ꯂꯥꯛꯏ ꯏꯕꯣꯝꯕꯤꯅ ꯊꯔꯤꯛꯁꯤꯕꯨ ꯃꯥꯒꯤ ꯃꯄꯥꯝꯁꯤꯕꯨ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕꯖꯥꯠꯅꯣꯅꯤ ꯃꯃꯥ ꯉꯧꯕꯤꯅ ꯏꯕꯨꯡꯉꯣ ꯏꯄꯥꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯄꯣꯟꯇꯦꯀꯣ ꯃꯟ ꯌꯨꯡꯉꯒ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯏꯄꯥꯝꯁꯦ ꯑꯣ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯃꯟ ꯌꯨꯡꯉꯒ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯕꯤꯌꯨꯗꯅ ꯍꯩ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯇꯨꯗꯣ ꯑꯗꯨꯗ ꯃꯟꯗꯨ ꯌꯨꯡꯍꯜꯂꯒꯅꯦ ꯆꯥꯍꯜꯂꯨꯔꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯟ ꯌꯨꯡꯕꯩ ꯋꯥꯔꯤꯗꯨꯕꯣ ꯊꯔꯤꯛꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯩ ꯇꯨꯃꯤ ꯂꯩꯌꯣ ꯃꯅꯨꯡꯗ ꯆꯪꯉꯨꯁꯤ ꯂꯥꯎ ꯃꯃꯥ ꯃꯆꯥꯗꯨ ꯊꯔꯤꯛꯀꯤ ꯃꯄꯥꯝꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ ꯊꯔꯤꯛꯀ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯏꯃꯨꯡꯒꯤ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯊꯔꯤꯛꯀꯤ ꯃꯄꯥꯅ ꯏꯕꯣꯝꯕꯤꯗ ꯏꯕꯣꯝꯕꯤ ꯍꯩ ꯀꯨꯏꯔꯦꯗ ꯎꯗꯕ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯀꯣ ꯅꯪꯁꯨ ꯕꯖꯤ ꯆꯥꯛꯇꯤ ꯆꯥꯔꯣꯏꯒꯦ ꯅꯆꯥꯅꯨꯄꯤꯒ ꯈꯠꯅꯕꯗ ꯏꯄꯥꯝꯒꯤ ꯆꯥꯛ ꯆꯥꯕ ꯀꯥꯏꯅ ꯑꯃꯨꯛ ꯄꯜꯂꯛꯀꯅꯤ ꯊꯔꯤꯛꯇꯨ ꯏꯕꯣꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯏꯕꯣꯝꯕꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯕꯖꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯏꯕꯣꯝꯕꯤꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯨ ꯑꯩ ꯎꯍꯧꯏ ꯑꯗꯣ ꯊꯔꯤꯛ ꯅꯪꯒꯤ ꯍꯟꯗꯛ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯃ ꯏꯕꯣꯝꯕꯤꯅ ꯃꯇꯩꯃꯗ ꯌꯣꯛꯍꯜꯂꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏ ꯌꯥꯅꯔꯕ꯭ꯔꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯕꯖꯤ ꯍꯟꯗꯛ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯦ ꯏꯆꯦꯗ ꯄꯤꯅꯤ ꯍꯥꯏꯕ ꯇꯌꯥꯏ ꯀꯩꯅꯣ ꯕꯖꯤꯅ ꯍꯥꯏꯁꯦ ꯄꯤꯈ꯭ꯔꯁꯤ ꯀꯩꯅꯣ ꯇꯥꯆꯧ ꯍꯥꯏꯔꯦ ꯂꯪꯐꯩꯗ ꯁꯥ ꯑꯣꯟꯈ꯭ꯔꯦ ꯃꯁꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯏꯌꯥꯝꯕꯅꯤ ꯍꯥꯏꯔꯁꯨ ꯑꯉꯥꯡ ꯑꯃꯗꯤ ꯄꯤꯕ ꯌꯥꯏ ꯀꯩꯅꯣ ꯉꯧꯕꯤꯅ ꯏꯕꯨꯡꯉꯣ ꯋꯥꯗꯨ ꯌꯨꯝꯗ ꯈꯟꯅꯁꯤ ꯁꯤꯗ ꯌꯥ ꯐꯖꯗꯦ ꯏꯃꯥꯅ ꯍꯥꯏꯔꯛꯀꯗꯣꯏꯗꯣ ꯑꯩ ꯈꯪꯉꯤꯗ ꯍꯧꯖꯤꯛ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯋꯥꯐꯝꯁꯦ ꯑꯩꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯕꯥꯖꯤꯗ ꯍꯧꯗꯣꯛꯂꯤꯕꯅꯤ ꯍꯌꯦꯡꯋꯥꯏ ꯏꯇꯩꯃꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯧꯔꯤ ꯊꯔꯤꯛꯅ ꯀꯩꯅꯣ ꯇꯌꯥꯏ ꯃꯇꯣꯝꯇ ꯑꯗꯨꯝ ꯁꯤꯖꯈꯤꯁꯅꯤ ꯀꯩꯅꯣ ꯊꯔꯤꯛꯀꯤ ꯃꯄꯥꯗꯨ ꯊꯔꯤꯛꯇ ꯁꯥꯎꯅ ꯌꯦꯡꯉꯤ ꯊꯔꯤꯛꯀꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ
Nangko wangang sangangdo semdokadabani ko semdokjau puksel jauba khara tamjau ko nang tamjau hari bisini as ima isi do nungsiri bai mabuk phaba yam sai ni mado ibombina tharik wasoi ngangano itay maga tasawgana yum palakli bise sahi tara helak labani ngasi ngarang ta lakpa nangna itay magi maram khanggadong nate is itay ni sigi maram da khangliba mayam duna gari tasawna itay magi maram da sandokli wari amta asuma nate oktaba tasawna lamgi sawoy pamudagi itay mabu hullaga ngangbibani is aduga isina ayga khanabada sumsin khutlalakli dusu phai haibige haidro ibombidu tharikki manakta satlawna sangsilaga nangna tawningba tawba ngangning mangangbodo yabroi taimada nangna nongta bazida phajaba wahi wata ngangba yawkhrabro itaimana saruklibase handa khaktani haibase nang khanggadawani mi khudingmak nangna sumngamgidi phana phaba mi orabasu yaroi khangidina ngawbina as aikhoi mau halsu masa ujabanina angaw faigi mongni chamot phumot naradana aidi masak phawbane uba hangoirabani yaride ima nangso nagon khangi aigi yumna khara phajal sarina aigi leiboirungani tasogi yumna phajab helamlabadi aigi da kashu leiningloi namanabi lakpada nongmata itai mahalbu saktakpa nate nangna aigi mayai kada hana pusinabu honadana adu ngaktani namong nupi tharik sibu karidi phajarige ha nangna nupi mapang yumse phajabagi tharikse aigi damakta haina bikhibani ai loina khangbajani ma tharik tu mamai tu de khupangna tap amuk nali aduga mamang ngobida ikaini yengi lawin khol khara awun pot yarakani khangbagi tharik si mangul kasilubani ngobisu thariki mamaga mapaga duda ikaini yengi thariki mapana yare aini su ibombibu ima oibu paungkibani nong phadok punbasida harau wari sadawbudo ibombina mazi nungaibu wari sasardi tharika imaga yahondaba thariktu manungi kada sarok sangkre ngaubisu inakre ibombiga manemga makuga moy ahumda phamlaga wari saraga lehawi somda bimoldu anirak seluraga nupa amaga amurak manglurabi loibigasu kana nungsinari moy anidu bimolna sariba yumdugi manungda yumdu yengli loibina ibong asigi mataise thongnaw masa mahapsi mi lakpada lona yengnaba thirai ka sadu bukaino hapa loire adu nangbu nangna anirak suba selubu nupadu dagi izat mabal lawni hebdo pirabo adu nupado yam lariba male lawsangam mayolaga pirake hai ado yumsidi loisiningi hojik aigi selamta leitre ibungi kusumasu pide yaroi aigi kusumal di pirano nangi yumse sabalo sensi haidi ibahanigi yumnidina is ibungse mabuk yam bai hayingmai phawba adum phawko aina mabuk phamanbagi thamoise chingmanbagi nupi singsina hundok pirama ngaktane ise mina budi pakhang ariba nupi phangdabana ima basi inaw nupa hoina karim na birini moidana tana inaw nupi phawbuna nupi phangdabi itay thangmai singmai tayina lakna silaklabani as loibi aina yumda lingdabigi maramse aigi inaw nupagi nupina aingona yenglibi miyeng mana khali wakhalse aina hangoi pharakpadagini ai yumda lebase sum kijarakpa loibidu bimolda yam ngakna ab kaino noina nangpagi nupina ibungda usithoidaba tarakpagiro nate inaw nupani yumda leita matamda inaw nupido aingonda miyeng karan chali singmakta khairabasu itayina hekta kaurai thaba ama natraga kanyam tawbada ai hekta kaurai magido ai pamlibra ai khangre tawrise aidi isam hingmanido aduga inaw nupana ngausinabanido afaba mi haibasidi nupi loinamakna pamido as tukachayda warido ibung haujikangi mausingse yam ngammida afaba nupi leitre mau halakpina lisabi saba ngakta ngairabani chilurag halaklaga nupadagi selawthoklaga afabi wakhal tabi saba ngaktani aduni aina haininglibasisu lisabi phawba mau ngakta ngairabani
Ado, nangga mangmin na ruba nupado da gidi izat mamal pirak labro loipi. Mado, lau pari mo ina pirak lagi na hari ibong. Ado maga, ay ginama palaga, ato pa nupamda, among tang sialaga, ay minalaragi kali. Handak di maralga, kahit na layba ma tigi na kali ay. Bimoldo, kara sauning na. As, sialanu da, ay gimay kara yengo, ay di pakang ni. Ibong, laysari kanda kara chilhawda na, mawira kanda chilu bayaba na ti. Ibong su, nupi tira kanda, ato pa nupi koiro bayaba na ti, nupi sialu bayaba na ti. Hoy, ado su, amuk sumli ba ni. Paredo, handang na siyambalo ko loibi. Ay su, iral itum, jang tan layba na ti, moidagi. Mamsilaglay, hanap tawrasi. Somda na amuk, handak po kadariba, tariki ang ngangdo, ngawin na taro da pibayar haiduna, tinglagpadagi. Tarodo, mabuning sati na wazarami. Tarodo, ising ko alam mayalaga, ibombagi pukri mapalda. Ibungo, imana so, yaroy haiduni. Itay ma, angang pukto buso, ta humina wali. Imana, angang pibayaroy haraga na, tariki hidakta, fuhap chilaga, angang do, tugaraga loy kayo. Aduga na maso, masalay tabagi, jayting do, parayin pangjan ni. Ibungo, pataba, pusil pikumiyo na kanda wakal do, kan gano, nangsu, mapawi ka doy ni. Itay ma, ay bu patab mira ni, ay tariki nupa ni, aduga, ay na itay ma da, isapi ba sibo, pataba tabaklan ni. Adu warabadi, taybang pansida, angang taway na puk na ba, nubiga tamlaga, masalay taba, mamapasing da, masawo pangalibim yoy singseng. Patab mingag tani hay gaduray itay ma, natraga, ay koy mase, hu pizaraga, hatu asir itay ma. Patab mihat padi, patab mahi, kasu pangoy na, ha? Ontok pa, akibo wa nga tangang krida ko, ibungo nang se. Bazi se, mokhang mitlaga, isingaraga layri, ay sange ko. Koy dum na, hay, taro, nangbo, ay yadrin hay, ising do, karatu na, ang tana puraw ni nangbo, ay bu, piimang mo tarin eh. Hobaziya, pure. Ta kharagi matong ni tariksu angang unaga daure adubu ngawbi na di taroda angang pibagi wapam yatri. Ibombidu tariki phamungda phamlaga tariki mabukta nalaga. Ima, ay waige muna daw. Ay susahi nauri, tariksu sahi nauri. Angang yam na pokpa yari. Handak pokka dariba angang se. Itay mana yukzar sano. Hey, ay na natay madu yadi niya. Mapam na layriba, yung sida, magi karigumbi amata layba nate. Purak paso nate. Ay ipon ngakta ni, mana sisinariba si. Ibombido, pinglaw kri. Taning de ma. Nanggi dugumba, wangang do dagini. Itay mana, nanggi napot amta soki da bado. Nang na di, muat lehari bado. Basi gay ka nangamsaw fi kra thonbi bado ni. Itay mana, sili ili basi. Tarik tu pamung dagi, gitlaw na hugat laga. Kari, nangdi, magi pi kaido itoli ba tayai nang natay mase natay mo ina khandra male nang khalak dra male ba ayi wakal se jinga da bangam de ibombi do wangang di phamudagi satlaw na hugulak laga tariki mamai da kupang na haijin thajinki tarik du wawa kablei mapana khoidum du sumawai sina otong na thazagi jada makol se oh tariki khugap sina di khara kalap na thajinki bu mali oh Ibombi di tholak lidana. Ngawbi sina ibombi gi mangaksi mi krene. Hey, ngawbi adu taw nui nang mo. Mina sawri ngi da I hap kanu ne. Somda ngawbi na ibombi do thongda namsilaga mangam tu pairaga kanna meli. Nang na mirwan bin bisida. Hekep phuba yabra. Ha. Nang ai nausik na khawri utong to. Mi khai batari na. Bazi Imase, aina pubidi nungai che. Bazi yung dalak lago, pubiro lao. Imase yung pubiro. Koy dumdu, sumang matol da kariba, sambal do yeng laga. Era, karigi sa ina pubuno da. Masamsi, kudap ta silaga. Kupak sina, hekda tajil lagi da. Bazi, imagi kuse, yam kali. Utuk kumba mana, tom da jadi, yaroi bazi imasi. Karigi utuk no da, era, aigi kusisu, yung pang na pukpangamda ba, laybak puklibani.
ꯈꯣꯏꯗꯨꯝꯗꯨ ꯗꯝ ꯗꯝ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯧꯕꯤꯒꯤ ꯂꯨꯁꯝꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯂꯒ ꯃꯉꯛꯇꯨ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯉꯧꯕꯤꯗꯨ ꯈꯣꯏꯗꯨꯝꯅ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯅꯤꯛꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯇ ꯂꯪꯈ꯭ꯔꯦ ꯉꯧꯕꯤꯗꯨ ꯁꯨꯃꯥꯡꯅ ꯁꯜꯂꯒ ꯄꯥꯏꯈꯤ ꯑꯩ ꯏ ꯂꯥꯛꯂꯤꯉꯩ ꯐꯨꯕ ꯌꯥꯕ ꯐꯨꯔꯒꯦꯗ ꯍꯅꯨꯕꯥ ꯅꯪ ꯉꯁꯤꯗꯤ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦꯗꯣ ꯐꯨꯗꯠꯅꯕ ꯇꯥꯔꯦꯗꯣ ꯈꯣꯏꯗꯨꯝꯒ ꯉꯧꯕꯤꯒꯗꯨ ꯁꯨꯃꯥꯡꯗꯨꯗ ꯐꯨꯗꯠꯅꯔꯦ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯅ ꯉꯧꯕꯤꯗꯨ ꯍꯨꯏꯅ ꯌꯦꯅꯥꯎ ꯆꯥꯔꯝꯕꯒꯤ ꯍꯨꯏꯕꯨꯅ ꯍꯨꯏ ꯋꯥꯔꯛꯄꯒꯨꯝꯅ ꯋꯥꯔꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯥꯟꯖꯥꯗꯨꯗ ꯊꯔꯣꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯧꯕꯤꯕꯨ ꯀꯟꯕꯤꯔꯤ ꯈꯣꯏꯗꯨꯝꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯔꯦ ꯆꯍꯤ ꯀꯌꯥ ꯐꯨꯝꯂꯒ ꯂꯩꯔꯛꯄ ꯑꯁꯥꯎꯕꯗꯨꯅ ꯉꯧꯕꯤꯕꯨ ꯐꯨꯕꯗ ꯊꯔꯣꯅ ꯉꯧꯕꯤ ꯀꯟꯕꯗ ꯊꯔꯣꯗꯨ ꯈꯣꯏꯗꯨꯝꯒꯤ ꯆꯩꯐꯝ ꯃꯁꯤꯡ ꯈꯪꯗꯅ ꯆꯥꯔꯝꯃꯤ ꯉꯧꯕꯤꯗꯨ ꯊꯔꯣꯗ ꯀꯣꯜꯂꯒ ꯀꯞꯄꯒ ꯈꯥꯡꯂꯝꯃꯤ ꯏꯕꯣꯝꯕꯤꯁꯨ ꯃꯇꯩꯃꯕꯨ ꯀꯟꯅꯕ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯅ ꯏꯕꯣꯝꯕꯤ ꯌꯥꯎꯅ ꯐꯨꯊꯔꯛꯂꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯈꯣꯏꯗꯨꯝꯅ ꯐꯨꯊꯔꯝꯃꯤ ꯁꯣꯝꯗꯅ ꯕꯤꯃꯣꯜꯗꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯤ ꯀꯔꯤ ꯍꯧꯖꯤꯛꯄꯨ ꯂꯣꯏꯕꯤ ꯆꯦꯜꯂꯨꯕꯒꯤ ꯏꯖꯠ ꯃꯃꯜ ꯀꯗꯥꯏꯗꯒꯤ ꯄꯤꯒꯗꯧꯔꯤꯕ ꯍꯥ ꯍꯣ ꯂꯣꯏꯕꯤ ꯅꯪ ꯅꯁꯥꯅ ꯌꯥꯗꯦꯅ ꯈꯨꯝꯂꯛꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯥ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯅꯪꯒꯤ ꯏꯖꯠ ꯃꯃꯜ ꯄꯤꯒꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯕꯤꯃꯣꯜꯗꯨ ꯀꯞꯈꯩ ꯀꯞꯄ ꯂꯣꯏꯔꯒ ꯂꯣꯏꯕꯤꯅ ꯑꯩꯒꯤ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯝꯁꯤꯜꯂꯛꯄꯒ ꯎꯔꯛ ꯋꯥꯔꯛ ꯅꯔꯛ ꯃꯣꯡꯁꯣꯡ ꯐꯥꯎꯔꯒ ꯌꯨꯝꯗ ꯆꯦꯟꯈ꯭ꯔꯒꯦ ꯐꯤꯒꯁꯦ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯒꯦ ꯑꯁꯣꯏꯕ ꯃꯤ ꯁꯥꯔꯒ ꯈꯣꯡꯁꯦ ꯆꯤꯡꯗꯅ ꯑꯩ ꯆꯦꯟꯈ꯭ꯔꯒꯦ ꯀꯥꯇꯤꯗꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯄꯥꯈꯪ ꯁꯥꯕꯒꯤ ꯁꯝꯒ ꯈꯥꯛꯂꯤꯕꯁꯦ ꯂꯣꯏ ꯀꯛꯊꯠꯂꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯩꯇꯥꯟꯁꯤꯅ ꯃꯩꯁꯦ ꯃꯨꯁꯨꯛ ꯃꯨꯅ ꯁꯛ ꯈꯪꯗꯅꯕ ꯇꯩꯁꯤꯜꯂꯒ ꯆꯦꯟꯈ꯭ꯔꯒꯦ ꯕꯤꯃꯣꯜꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯉꯧꯕꯤꯒ ꯈꯣꯏꯗꯨꯝꯒꯗꯨ ꯊꯔꯣꯅ ꯅꯥꯔꯒ ꯍꯤꯞꯂꯤꯕ ꯀꯥꯡꯊꯣꯜꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯤ ꯈꯣꯏꯗꯨꯝꯅ ꯕꯦꯝꯃ ꯅꯀꯣꯛꯇ ꯁꯣꯛꯂꯤꯕꯗꯨ ꯐꯔꯗꯕꯅꯤ ꯑꯃꯥꯏꯕꯅ ꯍꯤꯗꯥꯛꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯎ ꯍꯥꯏꯔꯛꯄꯅꯤ ꯉꯧꯕꯤꯅ ꯃꯕꯨꯛ ꯐꯩꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯅꯪꯁꯦ ꯑꯩꯅ ꯈꯜꯂꯨꯔꯤꯁꯦ ꯂꯣꯏꯅ ꯂꯥꯜꯂꯝꯂꯦ ꯅꯪ ꯑꯐꯕ ꯏꯃꯧꯅꯤꯀꯣ ꯂꯩꯀꯥꯏꯅꯗꯤ ꯅꯃꯧ ꯊꯔꯣꯗꯣ ꯐꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯐꯠꯇ꯭ꯔꯤꯕꯗꯤ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯅꯤ ꯊꯔꯣꯅ ꯃꯁꯤ ꯏꯃꯥ ꯃꯊꯪꯗꯤ ꯑꯗꯥꯏꯅ ꯁꯥꯎꯕꯤꯒꯅꯨꯀꯣ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯐꯥꯒꯤ ꯇꯥꯅ ꯎꯕꯤꯔꯤ ꯅꯃꯥꯅ ꯃꯕꯨꯛ ꯐꯔꯕꯅꯤꯅ ꯑꯩ ꯁꯥꯎꯔꯔꯣꯏꯗ ꯑꯩꯒꯤꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯣ ꯍꯥ ꯃꯃꯥ ꯃꯄꯥ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯅ ꯃꯃꯥꯡꯉꯩ ꯑꯩꯕꯨ ꯋꯥꯔꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯐꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥ ꯃꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯔꯣ ꯀꯩꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯒꯤ ꯕꯤꯃꯣꯜꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯨꯁꯨꯛ ꯃꯨꯅ ꯏꯃꯥꯎ ꯑꯩ ꯍꯜꯂꯛꯑꯦ ꯃꯣꯏ ꯑꯍꯨꯝꯗꯨ ꯕꯤꯃꯣꯜꯗ ꯌꯦꯡꯂꯒ ꯀꯟꯅ ꯂꯥꯎꯃꯤꯟꯅꯩ ꯏꯕꯣꯝꯕꯤꯁꯨ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥ ꯕꯥꯖꯤ ꯏꯇꯩꯃ ꯁꯣꯝꯗ ꯑꯉꯥꯎꯕ ꯑꯃ ꯁꯝꯕꯜ ꯀꯥꯜꯂꯒ ꯆꯪꯈꯤꯕꯗꯨ ꯀꯗꯧꯂꯣꯛꯈ꯭ꯔꯦ ꯕꯤꯃꯣꯜꯅ ꯇꯞꯅ ꯍꯩ ꯑꯉꯥꯎꯕꯗꯣ ꯁꯤꯗ ꯂꯩꯅꯦ ꯅꯪꯕꯣ ꯏꯕꯣꯝꯕꯤꯗꯨ ꯆꯩꯇꯨꯞꯇꯨ ꯄꯥꯏꯔꯒ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯊꯔꯣꯅ ꯏꯕꯨꯡꯉꯣ ꯅꯣꯏ ꯇꯥꯆꯧꯁꯦ ꯏꯔꯨꯝꯇ ꯂꯨꯖꯊꯣꯛꯄꯤꯌꯨ ꯂꯨꯈꯥ ꯀꯣꯝꯗ ꯇꯥꯁꯤꯜꯂꯨꯕꯒ ꯃꯥꯜꯂꯤ ꯃꯅꯝꯁꯤ ꯕꯤꯃꯣꯜꯗꯨ ꯃꯨꯁꯨꯛ ꯃꯨꯅ ꯃꯌꯥꯗꯨ ꯉꯧꯔꯣꯛ ꯉꯧꯅ ꯍꯥꯏꯐꯦꯠꯀ ꯍꯤꯒꯠꯂꯒ ꯃꯣꯏ ꯃꯌꯥꯝꯅ ꯅꯣꯛꯁꯤꯜꯂꯤ ꯏꯕꯣꯝꯕꯤ ꯏꯁꯤꯡ ꯄꯤꯌꯨ ꯇꯥꯆꯧ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯂꯦꯡꯊꯣꯛꯄꯤꯔꯣ ꯃꯣꯏ ꯃꯌꯥꯝꯅ ꯄꯨꯟꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ ꯊꯔꯤꯛꯁꯨ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯃꯣꯏ ꯃꯌꯥꯝꯒꯤ ꯇꯨꯡꯗꯒꯤ ꯀꯟꯅ ꯅꯣꯛꯂꯩ ꯃꯣꯏ ꯃꯌꯥꯝꯗꯨ ꯊꯔꯤꯛꯅ ꯅꯣꯛꯄꯗꯨ ꯇꯥꯔꯒ ꯄꯨꯟꯅ ꯑꯃꯨꯛꯀ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯕꯤꯃꯣꯜꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯌꯨꯝꯗ ꯊꯔꯣꯒ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯤ ꯊꯔꯤꯛꯀꯤ ꯄꯣꯛꯆꯕ ꯃꯆꯥꯗꯨꯕꯨ ꯊꯔꯣꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯣ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯄꯤꯈ꯭ꯔꯦ ꯈꯣꯏꯗꯨꯝꯁꯨ ꯉꯧꯕꯤꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯤ ꯈꯣꯏꯗꯨꯝꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ